ngasi phongkiba tongan manipuri sifong singa masum thokiba thawdo wathok singdigi maroibi ipausing miyamna thamjage anbada hoyelan pausi digi editorial miyamna ngasigi thamjage Ashiba Hangba Lakpinu Hattokhidanaba Hotnabiyu hairakle miyam sisu ontokpani saksu manadabana amagagi pukning wakal hekta manade haibadu sumgadaba male thum sapubu manadrabadi londa pudada khenai haibadu makthokle Thamapan Sangsilang Tamtiraba Lansi Manung Cookie militant singna Hingna Paraga Sanghat Hatopikraba Mui Kragi Imungi Mui Singdi Langaki Jaitung Kamdongba Pamnaiba Masum MLA Minister Singna Angamba Pining Basing Puraga Ashiba Hangba Lakpa Pamzadre Lakpinu hairakle Nungsiraba Imungi Mui Sing Siena Kainabagi Maishana Kateklaba Mui Kranadi Sorat Mapam the Laklaga Tingta Biranu Fazaraba wasak sing sakirano Kunja miyambu nungsiba saraga tengtha biranu hairakle masigi mohota lan haurakpadigi makut makrang londuna lairakpadigi miat mipun yawba lan si tha nipan mapung phajalaktuna hauzik tha mapan sangsilakabani misa miyam makhatana pharaga Hattokhidanaba lan oina lephallo hairakpasu yawre wafam si asuk kuiraba lan sida haibu hairakmande Karangan kana phawba hairaklamba yabani misimina mayoknariba imungi miyoisingna nahan makai song thoktuna hairaktribaduna makhoigi yauna miyamgi mihut senbiramba mapangal kalaba lup khara lairamduna makhoina phaigak phaina leptuna khawang question senbirambadagi oigadoribra haujingna adugumba lupsing iyaida ba kongol amasum ayuki likla oiramduna nungsa tholaklaga mangkhibadawna tawrakpadagi oigadoribra isam samna Hauzuk lansina leptana sum satharaglabada masibu mayoknagadoribasi mathwai thadokpa pamudraba khulngakpasing khaktagi thaudang oiraklabra haibasi hangbu yaba amasum hangpham thokpu wahang oirakle adubu asukuina thama pan sangsilaklaba phawada yengduna laithoklaroi tomina leidaroiga haiba phajakraba atabasingna khuba khuduna harauna thagatnaba wapumsing phongdoknaraklibasisu handakti chanana Lan Tarokliba Lamen to him cookie militant sing si paraga Mati Sitnava Brokla Rizala. Hausik dana Kang Bangambagi Pangal Lairaktre Hairaklibusibu Karam Kandi Goirakiba Weramgadagi Mite sing Puna Hattokibagi Tagokti on Tokna Yamkre could take to Napabda Kusat Tara Konadre Napi Masa Amayauna Angang Ani pull up Hingta Tatkre Tagdo Anisigi Mamanga Anina Kuzing Oiduna Heart Hibadigi Masa Pauba Pagan Birakungam Dabadigi Pangong Saraga Aroba Matomangam Pangtopa Tagdo Ani Lekre Kamelok the Mapan Kuzumanta Bita Ohum Lighthouse Cookie Kulda Taragum de Hatkre Nahan Makaidi Nungmay Maromasum Bom Laishilakraba Matamdana Adumak Lepsa Kini Haina Kandok Lubana Kamangam Lamba Housing Janawari Tarada Sings and Masasakiba Mapa Masa Yauna Miyo Mari Hatorakpadigi Kanjarubu Wakal Kaibadigi Kang Bangambagi Tauna Hankiba Oiramgadra Kanade Sorat Amasum Piroi Nalliba Imungkiagi Mapi Kangdriba Myoising Sinda Paudanaba Amasum Wapangnavana Namduna Asilamdam Panghanbikraba Lanjadraba Tawaisingdu Amuk Halakadabanati Manipuriyamna Pikpani Amana Amabu Masakmuna Sitnana Loina Kangnabani India Langakta Aroiba Angau the Hairo Takshalo Ashiba Asokpa Masing Tiraga Hang Mosapata Pida Putorakpadi Laidana Mapi Kandunu Talakpagi Taudo Tolakadore Hairo Tam Tiraba Lansi Kudakta Lepandrabadi Laibak Wayel Subli Painabigi Power Nantohan Kidanaba Hotnabada Tangai Fadana Sangliba MP Anidugi Bikyaniba Yumtong Kudingi Sanglubangam Haibadu Seeing Hairo Ashiba Hangba Lakpagi Muta Sihanana Boina Hotna Haningi Haina Pungduk Narakpa Yaurabaniko Makasa Tarapoina to Papamana Zarkan Ainia the Bumona Taramba Lupa Kror Taragamanga Rungi Poppy Pambi Singyanda Tunamangan Craig Zarkangi Hazaribag District Lam Ekar Samihan Bada Ainia the Bamong Taramba Poppy Pambi Sing Security Forces Sing Yantatuna Manghan Krena Police Official Amanangasi Fongto Craig Barhigi Subdivisional Police Officer SDPO Nazir Akhatar na Fongdok Pugimatungina Hazaribag District ki Soparan area daliba Kun Kayamungta
थारमखिबा पॉपी पांबीसिंग अदु चौराक्ना लुपा करोड़ तरागा मंगा रोंगिनी मागना हाइखि लम एकर चा महेनबर थारम पॉपी पांबीसिंग यानथतुना मंगनबिगी ऑपरेशन अदु थांगज नुमितगी हौबगा लोइनना ngara nomidyung matungda losinki operation adu da police amasum central reserve police force crpf ki personnel sani rom sarugya baga loinana art mover sing su sejna ki haina ma na phongdokhi SDPO na haiki January tarada Bihar Jharkhand border area da thaba poppy pambi sing adu manghanba sakhiba miyoi nifuna forest department gi team amada khunja sing amasum aini yada bomong na poppy pambi sing thabi gi thabak toriba khunai gi mayuk ta leiba miyoi sing na attack torokhiba gi matung makhoi gi operation adu police na singnaba ama oina lauki January tarada attack torokhiba adu da forest personal taragani thoi sokpadegi hospitalize tawkhibani makoina tractor ama amasum forest department gi staff ki chaka ani pan gari ani su lahokhibani aikoina makoina para ama tambiba pamki maramdi government ki order thausadana makoina poppy thabagi thabak leptana satakhi haina phongdokloduna akhatar naiki hauji aikoina lupa crore taraga manga rom gi oigedaba poppy pambi sing yanthatuna mangankhre magna haiki thangja numita operation adugi damak security personnel sing area aduda sanction kiba matamda poppy thabagi thabak tawriba miyoi sing adu mafamdu thadoktuna sen khibana mifa mipundi yaukidi adubu ekwising adu masakhangbaga loinana FIR ama lokhatle haina SDPO na makhatana phongdokli makasa tharak poina to papawmana Myanmar rebels in India amadi Bangladesh ke lonaba town sing khudum sansingkhre Myanmar gi Rakhine state ethnic armed group na India amasung Bangladesh ki lonaba town sing junta gi makhutta gi rebels sing mapung phana khudum sanma ngamle haina lakthokre haukhibasai amarom asida junta na Myanmar gi tuan ba mafam sing da rebel force sing da sokna ba lan sing da junta na mathang maithi ba nangduna China ga lona ba ngamkhai paring da rebel sing na mapung phana junta digi lengak munkhre madugi matung India ga lona ba Sagain region amadi Bangladesh lona ba Rakhine state ethnic armed group singa junta gi lengak mulakhibane masina maram oiraga Myanmar gi akoi bita lariba lam sing ethnic armed group sing gi makuta takre khwaidagi nobo oina Arakan army na haukiba numaijung numita junta gi makhutagi paletwa hithangpham town loksin khre mafam asi kaladan torel gi hithangpham oina lairiba mafam amani Arakan army gi mekedi gi makoina Rakhine state mapung phana control tawre athubada yumlo nariba lebak sing afaba mari thamnaduna makoina lokshiliba lam sing asida lengak chalairaga naidi junta gi mekedi gi hiram asida wap mamata phongdokpa leitri adubu mamang sahi gi November thar Sagang region gi mafam kya ethnic armed group amadi People's Defense Force ki makuta takraba matung sin state amasum Rakhine state amuk armed group singna amuk mapung phana khudum chansin khibani hanisu pau sida makhatari amaramdana Punjab ta nungsinabi nupi gi phizol sesilaga parikya tharamba nupa fukatkre Punjab ki Faridakot nupa manamha ki nungsinajbi nupi ki phizol sesinduna nupi saraga examination center amada parikya thana ba honabada official singna khanglakpadagi fukatkre haidi haukiba January 3 Punjab ki Kotkapura leiba Baba Farid University of Health Sciences ki multipurpose health worker parikya ma DAB public school da pangtoki parikya sida hazikadagi ingrezer singna Maka nungsinajbi paramjit kaura gi mot sinduna nupi gi phizol selaga parikya du thana ba honaramki parikya du thana ba gi dama angres singhana khuji siba laibak to bindi nam ba loinana lipstick taiduna nupi saraga parikya hol da sonaki adobo official singna parikya haudringai nupa si pharaga Punjab police ta khusinaki thaudo sigi matana police na phongdok pada nupa sina mahaka nungsinajbi nupi sigi mot sinduna parikya thabi yana ba haiduna fake voter amadi Aadhaar card chaduna mak masasi paramjit kaurani haiba utna bohnaki sasinaba voter card amadi Aadhaar card aduda paramjit kaurgi maming yauraga photo di mak hapsinduna mina laina phaba ngamloidaba mongna documents adu semsaki adubu laibak thibadi documents adu uttuna examination hall yauraklaba matung biometric ta maki fingerprint adu nambada fail oibadigi namthaki thawrang adu khamngamlaki Thaudo maram oiraga asengba candidate paramjit kaur gi application adu administration na cancel tawkre loinana mot sinduna parikya thana bo honaramba angres singa gi matakta police na legal action launa ba thabak pekhat ba hokre ri atop pawmana tung coin afaba nungsi mari loksingi pukai ngasigi
Hoyal Papoxi Teresulamai special content Monelocosaracana Mam Tamzage. Tungcoin Apabanung Simari, Tamnabigdamak Nupanopi, Oibisina, Taubiava Tapaxing, Loxingi Pukai. Yumpalaba Mate Manau Natragana Nungsi Nungongi Mari Tamdana Yumpan Bigi Lambida Kongdana Honariba, Nupanopi and Gimarakta, Wahayu Katnastai never took Bahivisi Mauksani. Bakang Lesabi when a lady Ada, Sauna Bahivisina Tongali, Aduga, Yumpalaba Matung the Saunarak Passion, Yamna, Kaman when a top Tautoni. Yumpalaba Matung that Nupanopi any Saunarakagi Maru, Maramasi, Amana Amada, Asim Wapam Haidoktava. Aina Hydrabasu, Asim Wapam Amaduna, Soidana, Kangani Habigi, Aran Matazaba Madat Lakiba Natraga, Isagi Asoeba Dubu, Soikre, Lankre, Habigi Muta, Atopa Wahina Mutsilaga, Landi Habigi Monda. Nainara Quasi Supanwe. Masigi Matakta Amana Amada, Pipam Topo Matam Sang Nine Hibadi, Bapung Pana Pirakta Basis Omani. Hiriba Maram Mayamasina Maram Weraga, Mayum Panduna, Nuxizana, Leminaram Laba Matamana, Anigi Marakta Asoba, Palama Karaktuna, Kaibung Tan Halak Pamadi, Tuan Leminara Yavigi Pibam de Lakali. Amana Amada Tazaba Walabasu, Saunaragnavi Aso Maram Amoheli. Maram Maduna Hiriba Maram Mayamasidi, Ikoina Yamna section Gadabani. Nupa Nupi Oibishing Apabamari, Tamna Bohonabada, Kudong Sadaba Kayamayu Narakayai. Matam Labor Punamakta, Ay Aning Apa Mamadi, Nakal Namatagi Oeba, Mawonda, Ishagi Oeba, Wapam, Nakta Pongdok Pagahina Besi Lehoidabani. Masigi Mota Kariguma Matamda, Matai Mana, Oidibishina, Makoina Matokram Naha, Oiding Matamda, Ting Narakiba Madi, Amana Amagi, Mapam Nuxibigi Wapam Karam Fondok Nakipaki, Habigi Matanga, Wari Saduna, Hanagi Nuxi Marieto, Amuk Nahona and Ningsinaba, Honagadabane. Masina Nupanopi and Gimarta Nuxina Bagisang Hanga Hanba Namdrabasu, Swan Taraglaba, Maria do Hanagum, Lehenbada, Saunamating Wagani Haina, Tiziloi Singna Fundorakli. Nungsinabagi lamda Kongdariba Nupanopi Oibising Maruina, Mayumake Panduna Lairabasina, Makoya Apaba Mari, Mataukram Tamgadagi having Matanga, I quit Karakang Minase. Ahanbada Aigi life partner Oiriba Mueduna, Apaba Tapa Amatorok Matamda Madu, Piklabasu, Saurabasu Natragana, Maduna Imuna Kahena Kanaba Piba Oidrabasu, Madu appreciate Tagapatobi Hainabi Tamgadabani. Amana Tauba, Apapa Tabak Singa, Asoeba Tibiki Tabak Tauridabani, Apapa Tabak Torako Oirabadi, Amana Amabu Tagatpamadi, Singtana Gadabani, Machina Laminariba, Anigi Marakta, Apapa Nungsinabagi Mari Ama, Tamangangani, Amana Amagi Asoeba Tiba, Haurabadi, Yengtina Bahavi Simasana, Polak Patabani, Asoeba Tiduna Ngamagi Muta, Apapa Monga, Matokram Taushiki Haina, Kanagadabani. Ani Subada, Yumban Bigilambida Kongda Duna Ladiba Nupanopi Anigi Marakta, Hiram Kiada Wakalon, Manadaba Yorokani. Adobo, Aina Sumi Haiduna Igi partner, Kari Kanki Gidagi Haina Kantadana, Wangang Lupamatamda, Matai Manau Anigi Marakta, Aman Amabu, Hantana Yengnabigi Wakalon Ama, Pawalapiak. Maramaduna Asiguma Matamashi Lakpada Yamna section Gadabani Amadi, Aina Kalibu Wakalonado, positive Webamong, Igi partner, Kanganaba Honagadavani, Ahum Subada. Aikoina Pam Kudima Hangba Habisti, Oitokleroi the Buapamni, Miyamagi Apamba Loiban Ibanati, Adobo Aigi partnergi Aswanba, Mapam Tiraga, Mating Pangsinduna, Ai Isaba, Apami Ama Oina Uhonana Honaroitabani, Machina Tazanabagi Sang, Handhalakaniamadi, Tamoi Sing, Mating Pang, Lubamatamda, Hodong Saba Lonaba, Panglakpani Haina, Kankibasigai. Mari Subada Asweba Taba Amataurba Matamda, Soikre, Haina Pongdok Nabaga Loinana, Matunda Tauri, Habigi Tazaba Pina Honagadabani. Loidan Aquina Tazabasi, Mangandana Honagadabani, Maramdi, Tazabatuina Mangshilaglabadi, Amuhana, Apavamari, Samgana Bonabada, Mai Pakpa, Namkidabasi Yai Haina, Tiziloi Sing the Pungdokli, Manga Subada, Nupa Natraga, Nupi Eduna, Maka Loina Riba, Natraga, Tabakto Minariba Mio Singa, Aruba Wari Sanari Matamda Marak Tatanaba Honagadabani. Maram Sadra Nupa Natraga Nupina Wari Marak Tatlupa Matamda, Mayampulaga Wari Sariba Muedu, Ikaidung Siana Duna, Nupa Nupi Anidu Gimarakta, Nungaina Dunaba Natragana, Nungai Sandanaranga Asobo Maramamo Ohelakani, Maduna Maram Weraga, Kudaki Waina Saunaba, Powalaktuna, Hana Lainarama Marida Akaiba Lakanaba Maramam Oheli. Taruk Subada, Mapung Pana Kangriba, Wapum Amagi Matanga, Hana Asauba Pungtolaga, Aman Amabu Hantana Natragan Aranba, Tahanbayaba Monda, Wangang Bagitabak Toridabani, Masikwadi Gihena, Nupa Madinupigi Marida, Asauba Akaiba Tolapayaba, Maram Amoidi, Nyaki Wena Kantaudaba Mikuki, Apik Pataudu Amana,
matam sangna nungsi chanana laklaba mari amabu laphanana maram he oihalli haibasi aikoina kawroidabani yamna samna hairabada nupa amadi nupi oiriba animakna amana amada thajaba thamduna amadi amana amabu awangmo thakta ikai khumnabu utuna leminarabadi matam sangna tung koina afaba mari thamangamgani haina akhangai singna phongdoknari article asi reliable source yumpham moiraga phongmani adubu masina medical professional singi paukta ki motchina bu honabadi natti haiba loksingi pukai myam thamjari loisalakpoina tendakpa pawmana president murmu numit umni gi khongsata asam amasu meghalaya da thunglakre president Draupadi Murmu Meghalaya amasum Assam gi numit humni gi khongsata Shillong da thunglakre president Meghalaya da thunglabaga turada riba PA Sangma Stadium Sangadra miyam kusanaki masigi mangoinana turada riba Baljak Airport president Draupadi Murmu na Salgroup ki members singa wangangki tungda virtual gi kuthangda turada anauba integrated administration complex ama sana bigi ore tamki tungda mauplang miyam gi mifam amada wangang bagaloinana mafam asidagi virtual oina upgrade tawraba longjeng mangsang adokri lambi amadi moirang rani go down ajra lambi sanga bagaloinana Shillong peak ropeway and tourist accommodation Kongthong Village sana bigi ore satamki thoram sing asi yawaraba matung Shillong da leiba Rajbhavan president asiu ikai khumna bu utuna pangthokpa CB reception thorama mada saryaki lakliba January 13 president Assam gi Dipuda Karni Youth Festival gi Golden Jubilee celebration hawdokpaga loinana Assam gi tuan project ya sangaba madi ore tambagi thoram sing saryagani haidenasu pausidasu makhatana su phongdorakli aduga hausikoi myam pausisu matang se lusinjarage amasum mayam puna anauba update ngaminase hanasu channel sigi maikeidagi myangi maphamda makhatana thamjari mayam puna anauba update ngaminase